ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯕꯤꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯣ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯥꯕꯤꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯁꯤꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯇꯤꯡꯕꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯈꯪꯅ ꯆꯠꯄꯤ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯣꯟꯗ ꯀꯂꯛ ꯀꯟꯖꯥꯎꯕꯤ ꯂꯩꯇꯕꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ, ꯇꯨꯝ ꯍꯧꯒꯠꯅꯤꯡꯗꯕꯤ ꯑꯃꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯤ, ꯃꯄꯨꯛꯆꯦꯜ ꯐꯠꯇꯕꯤ, ꯌꯥꯝꯅ ꯀꯂꯛ ꯀꯟꯖꯥꯎꯕꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯂꯣꯏꯅ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ, ꯇꯣꯝꯕꯒꯤ ꯃꯧꯁꯤꯅ ꯀꯔꯝ ꯊꯣꯛꯑꯗꯧꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ, ꯇꯨꯝ ꯍꯧꯒꯠꯅꯤꯡꯗꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯁꯤꯅꯅꯦ ꯀꯔꯝ ꯀꯥꯟꯗ ꯆꯨꯝꯗꯅ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ꯫ ꯏꯍꯦ, ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯊꯦꯡꯅꯅꯦ ꯃꯤꯠꯁꯦ ꯄꯥꯡꯉꯤꯗꯀꯣ꯫ ꯃꯣꯏ ꯇꯥꯃꯣꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯧꯗꯣꯛꯑꯝꯕꯅꯤ, ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯍꯧꯗꯣꯛꯑꯝꯗꯦ, ꯃꯊꯟꯇ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯗꯣ ꯆꯥ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯁꯥꯎꯔꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯣ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯑꯃꯗꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ, ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯔꯅꯤ, ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯃꯥꯗꯣ ꯆꯥ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯏꯃꯥꯒꯤ ꯆꯥ ꯑꯝꯇ ꯍꯥꯟꯅ ꯄꯤꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯁꯦ ꯉꯁꯤꯗꯤꯅꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ, ꯆꯥꯁꯦ ꯁꯤꯒ ꯂꯩꯔꯤꯁꯦ, ꯁꯥꯎꯅꯨꯀꯣ ꯏꯃꯥ, ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏꯗꯤ ꯅꯣꯡꯃꯁꯨ ꯍꯦꯛ ꯊꯦꯡꯕ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯁꯨ ꯉꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯃꯥ ꯁꯥꯎꯗꯦꯗ, ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯏꯆꯥꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯇꯣꯝꯕꯒꯤ ꯃꯧꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯈꯪꯗꯦꯗ, ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯀꯔꯝ ꯊꯣꯛꯑꯗꯧꯕ, ꯅꯣꯡꯃꯇ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦꯅꯦ꯫ ꯑꯁ ꯏꯃꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦꯅꯅꯦ ꯀꯦꯊꯣꯛꯆꯔꯤꯕꯅꯤꯁꯦ ꯏꯃꯥ꯫ ꯅꯪꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯊꯥꯒꯠꯇꯅꯅꯦ ꯅꯣꯡꯃꯗꯤ ꯅꯊꯛ ꯀꯥꯅꯅꯦ ꯅꯦꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯅꯪ꯫ ꯀꯔꯤꯅꯣꯅꯦ, ꯈꯔ ꯊꯦꯝꯅꯧꯗꯅꯅꯦ ꯍꯧꯗꯣꯛꯇꯨꯅ ꯊꯕꯛꯇꯣ ꯈꯔ ꯌꯥꯎꯍꯜꯂꯨꯅꯦ ꯅꯪꯕꯨ, ꯀꯔꯤꯝꯇ ꯈꯪꯉꯔꯣꯏꯅꯦ꯫ ꯍꯣꯏꯗꯤ ꯏꯃꯥ, ꯊꯕꯛ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯁꯨꯔꯤ꯫ ꯃꯥꯗꯤꯅꯦ ꯑꯩ ꯂꯩꯌꯦꯅ ꯈꯔ ꯀꯣꯝꯊꯣꯛꯆꯔꯤꯕꯅꯤ꯫ ꯃꯁꯥꯒꯤꯅꯦ ꯗꯥꯏꯇ ꯂꯥꯛꯑꯀꯥꯟꯗ ꯃꯊꯟꯇ ꯊꯕꯛꯁꯤꯡꯗꯣ ꯁꯨꯒꯗꯕꯅꯤ ꯏꯃꯥ꯫ ꯌꯥꯝꯅꯁꯨꯅꯦ ꯀ꯭ꯔꯛ ꯄꯥꯅꯔꯨꯅꯨ, ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯖꯔꯛꯀꯅꯤ ꯏꯃꯥ꯫ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ ꯃꯥꯅ ꯚꯥꯞ ꯇꯥꯔꯛꯀꯗꯣꯔꯤꯁꯤꯕꯣ? ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 5 ꯍꯥꯏꯖꯜꯂꯛꯂꯦ, ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯠꯇꯕꯨ ꯇꯧꯕ ꯎꯗꯦꯅꯦ꯫ ꯅꯣꯡꯃꯇ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯅꯦꯝꯕꯣꯛꯀꯤ ꯆꯥ ꯊꯛꯅꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯂꯣꯟꯕ ꯆꯥꯗꯨꯕꯨ ꯊꯛꯄ ꯐꯪꯗ꯭ꯔꯤꯅꯦ ꯅꯪꯕꯨ꯫ ꯈꯪꯗꯦꯗ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤꯅꯦ ꯀꯔꯝꯅ ꯌꯨꯝ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯄꯨꯡꯃꯥꯕꯨ ꯑꯉꯥꯡꯂꯣ, ꯃꯃꯤꯠꯇ ꯃꯆꯥ ꯎꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯇꯣꯝꯕꯗ ꯍꯥꯏꯔꯒꯅꯦ ꯊꯦꯝꯗꯅꯅꯦ ꯍꯧꯗꯣꯛꯇꯅ ꯊꯕꯛꯇꯣ ꯇꯞꯅ ꯁꯨꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯛꯁꯜꯂꯨꯔꯕꯗꯤꯅꯦ ꯑꯃꯨꯛ ꯁꯥꯎꯗꯅ ꯇꯣꯔꯅꯤ ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯟꯅꯁꯤ ꯆꯩꯅꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯃꯁꯛ ꯈꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯗꯦ, ꯅꯪꯅꯅꯦ ꯊꯦꯝꯅꯧꯗꯨꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯊꯕꯛ ꯈꯔ ꯁꯨꯍꯟꯅꯕꯒꯤ ꯇꯧ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯗꯤꯅꯦ ꯃꯥꯡꯕ ꯇꯥꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯣ ꯃꯅꯥꯎꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕ, ꯅꯪ ꯐꯪꯅꯕ ꯌꯥꯝꯅ ꯐꯔꯦꯍꯦ꯫ ꯇꯣꯝꯕꯤꯗೋ ꯊꯦꯝꯗꯨꯅ ꯈꯔ ꯍꯧꯗꯣꯛꯆꯨ ꯆꯠꯂꯨ, ꯏꯃꯥꯅꯅꯦ ꯁꯥꯎꯕꯅ ꯂꯣꯏꯍꯧꯔꯦ꯫ ꯑꯩꯅ ꯍꯧꯗꯣꯛꯂꯕꯗꯤ ꯃꯥꯅꯦ ꯐꯠꯇꯅ ꯈꯟꯈꯤꯅꯦꯕ, ꯅꯪꯅ ꯊꯦꯝꯗꯨꯅꯈꯔ ꯍꯧꯗꯣꯛꯎꯆꯣ꯫ ꯈꯪꯗꯦꯗ ꯏꯇꯩꯃ, ꯑꯩꯁꯨꯅꯦ ꯐꯅ ꯀꯟꯅꯅꯦ ꯍꯧꯒꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩ꯫ ꯈꯔ ꯉꯥꯡꯉꯨꯔꯒ ꯍꯦꯛ ꯄꯩꯒꯅꯤ꯫ ꯍꯣꯏ, ꯑꯩꯅꯦ ꯍꯧꯗꯣꯛꯂꯨꯈꯤꯒꯦ ꯏꯇꯩꯃ꯫ ꯈꯪꯗꯦꯗ ꯀꯔꯝ ꯀꯥꯟꯗ ꯃꯧꯗꯧꯅ ꯊꯕꯛꯀꯁꯦ ꯁꯨꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯍꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯔꯛꯀꯅꯤ ꯀꯌꯥꯅꯤꯅꯣ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯒꯗꯣꯔꯤꯗꯨꯕꯣ꯫
ꯐꯔꯦ ꯐꯔꯦ ꯅꯪꯅꯅꯦ ꯊꯦꯝꯗꯨꯅ ꯈꯔ ꯇꯣꯝꯕꯤꯗꯣ ꯍꯧꯗꯣꯛꯂꯨꯁꯣ ꯈꯟꯅꯔꯨꯅꯨꯀꯣ ꯊꯦꯝꯃꯒ ꯍꯧꯗꯣꯛꯎ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯈꯟꯅꯔꯣꯏꯗ ꯌꯥꯗ꯭ꯔꯒ ꯀꯩꯅꯣ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔ ꯀꯟꯊꯔ ꯂꯣꯏꯔꯦ ꯚꯥꯞ ꯃꯥꯏꯅ ꯇꯥꯖꯅꯤ ꯏꯍꯦ ꯅꯣꯏ ꯅꯤꯄꯥꯒꯤ ꯍꯧꯅꯕꯤꯅꯦ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯕꯁꯦ ꯐꯨꯅ ꯆꯩꯅ ꯇꯧꯅꯨ ꯇꯧꯍꯩꯗꯦ ꯐꯖꯅ ꯊꯦꯝꯃꯒ ꯍꯧꯗꯣꯛꯑꯣ ꯇꯧꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯇꯣꯝꯕꯤ ꯑꯣ ꯇꯣꯝꯕꯤ ꯍꯧꯒꯠꯂꯨꯅꯦ ꯏꯃꯥꯅ ꯉꯥꯡꯕꯅ ꯂꯣꯏꯔꯦꯅꯦ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯗꯦꯗꯀꯣ ꯏꯇꯩꯃꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯃꯤꯕꯁꯦ ꯅꯪꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯥꯎꯁꯤꯟꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯦꯔꯥ ꯃꯁꯤꯗꯤ ꯀꯅꯥꯏꯒ ꯂꯤꯆꯩ ꯑꯃꯅ ꯁꯥꯟꯗꯔꯗꯤꯅꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯇꯣꯝꯕꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯀꯌꯥꯗ ꯃꯅꯥꯁꯦ ꯀꯜꯂꯤꯅꯣ ꯑꯦꯔꯥ ꯃꯁꯤꯗꯤ ꯂꯩꯆꯩꯁꯤꯅ ꯁꯥꯟꯗꯔꯒꯦ ꯇꯣꯝꯕꯤ ꯍꯧꯒꯠꯂꯨ ꯀꯩꯅꯣꯅꯦ ꯍꯤꯡꯆꯥꯕꯧ ꯈꯪꯉꯤꯅꯦ ꯑꯗꯨꯝꯅꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯅꯕ꯭ꯔꯣ ꯃꯪꯒ ꯂꯣꯏꯅꯅꯦ ꯀꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯃꯪꯗꯒꯤꯅꯦ ꯃꯪ ꯐꯥꯎꯅꯔꯣ ꯇꯥꯏꯕꯪꯗ ꯀꯨꯝꯊꯔꯛꯑꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯇꯩꯃꯁꯤꯅ ꯁꯨꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯅꯣꯡꯃꯇ ꯅꯪꯕꯨ ꯉꯟꯅ ꯍꯧꯒꯠꯇꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯠꯇꯕꯨ ꯇꯧꯗꯦꯅꯦ ꯏꯃꯥꯅꯅꯦ ꯉꯥꯡꯕꯅ ꯂꯣꯏꯔꯦ ꯍꯧꯒꯠꯂꯨ ꯏꯃꯥꯒꯤ ꯅꯨꯡꯁꯤꯠ ꯈꯪꯗ꯭ꯔꯤ ꯅꯪ ꯐꯪꯅꯔꯨꯕ ꯅꯨꯃꯤꯠꯇꯅꯦ ꯅꯁꯝ ꯅꯅꯥꯒ ꯐꯣꯏꯖꯅ ꯅꯄꯥꯝ ꯌꯧꯖꯅꯤꯌꯦ ꯅꯪ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯁꯜꯂꯨꯁꯨ ꯆꯠꯂꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯑꯁ ꯏꯆꯦꯂꯦꯅ ꯈꯔ ꯀꯣꯝꯊꯣꯛꯄꯒꯤ ꯋꯥꯅꯤ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯆꯤꯛꯏ ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯝꯕꯅꯤ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯈꯪꯗꯦꯗ ꯉꯝꯗꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯅꯪꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯅꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗꯤ ꯁꯨꯔꯦ ꯐꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯈꯪꯉꯦ ꯌꯥꯔꯦ ꯊꯕꯛꯇꯒꯤꯅꯦ ꯅꯥꯟꯊꯣꯛꯅꯕꯒꯤ ꯂꯧꯁꯤꯡ ꯇꯧꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯍꯧꯒꯠꯂꯒꯅꯦ ꯊꯕꯛꯇꯣ ꯌꯥꯎꯅꯕꯒꯤ ꯇꯧꯔꯨꯁꯨ ꯌꯥꯔꯦ ꯀꯣꯛ ꯆꯤꯛꯄꯒꯤꯅꯦ ꯇꯧꯁꯤꯟꯅꯕꯗꯣ ꯇꯧꯔꯅꯨ ꯀꯩ ꯅꯤꯄꯥꯅꯣꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯕꯨ ꯑꯁꯨꯝꯅꯕꯨ ꯉꯥꯡꯉꯤꯅꯤ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯀꯌꯥ ꯂꯨꯅ ꯇꯧꯔꯤꯕ ꯑꯣꯟꯊꯣꯛꯄꯒꯤ ꯅꯤꯄꯥꯅꯤꯗꯀꯣ ꯑꯩꯅ ꯀꯣꯛ ꯆꯤꯛꯄꯒꯁꯦ ꯇꯧꯁꯤꯟꯅꯔꯤ ꯃꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯅꯤ ꯌꯥꯗ ꯃꯀꯣꯛꯁꯦ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯃꯅꯦꯝꯕꯣꯛ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯆꯥꯡꯌꯦꯡ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯂꯥꯛꯇ ꯌꯥꯗꯦꯅ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤ ꯑꯂꯨꯕ ꯋꯥꯔꯤ ꯂꯩꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯍꯣꯏꯅꯦ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯅꯕꯨ ꯅꯈꯣꯏ ꯑꯅꯤ ꯀꯧꯔꯤꯕꯅꯤ ꯀꯨꯏꯔꯦ ꯏꯃꯥꯅ ꯂꯥꯏꯐꯝ ꯆꯠꯀꯦꯅ ꯈꯟꯕ ꯑꯗꯣ ꯅꯅꯦ ꯍꯣꯏ ꯂꯥꯏꯐꯝ ꯆꯠꯀꯅꯤꯌꯦ ꯃꯣꯏ ꯆꯠꯂꯤꯉꯩꯁꯤꯗ ꯑꯩꯁꯨꯅꯦ ꯂꯥꯏꯐꯝꯗꯣ ꯀꯣꯏꯕ ꯌꯥꯍꯧꯔꯒꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯤꯡꯂꯤꯉꯩꯁꯤꯒꯅꯦ ꯂꯥꯏꯐꯝꯗꯣ ꯈꯔ ꯀꯣꯏꯍꯧꯔꯒꯦ ꯑꯩꯅ ꯂꯥꯏꯐꯝ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯌꯨꯝ ꯑꯁꯤ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯝꯒꯗꯕꯅꯤꯀꯣ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯄꯣꯠꯁꯛ ꯑꯗꯣ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯎꯍꯩ ꯄꯥꯝꯕꯤꯒꯤ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯩꯅ ꯂꯥꯏꯐꯝꯗ ꯆꯠꯈꯤꯉꯩꯗ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯗꯨꯅ ꯃꯍꯩ ꯄꯥꯟꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯩꯅ ꯂꯥꯏꯐꯝꯗꯒꯤ ꯍꯜꯂꯛꯑꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯄꯥꯝꯕꯤ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯦ ꯍꯥꯏꯔꯤꯕ ꯎꯍꯩꯒꯤ ꯃꯔꯨꯁꯦ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯁꯤꯟꯅꯔꯤꯕꯁꯤꯅꯤ ꯎꯍꯩ ꯑꯁꯦ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯎꯍꯩ ꯑꯁꯦ ꯄꯥꯟꯗꯨꯅ ꯃꯍꯩ ꯌꯥꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯊꯥꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯝꯃꯤ ꯐꯔꯦ ꯏꯃꯥꯁꯨꯅꯦ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯈꯤꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯅꯦꯒ ꯄꯨꯟꯅ ꯂꯥꯏꯐꯝꯗꯣ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯣ ꯅꯣꯡꯉꯥꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯑꯗꯣ ꯀꯣꯏꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯎꯍꯩ ꯃꯔꯨ ꯑꯃ ꯄꯤꯁꯜꯂꯒ ꯑꯁꯤꯕꯨ ꯊꯥꯎ ꯀꯥꯏꯅ ꯄꯤꯅ ꯄꯤꯔꯗꯤ ꯁꯅꯥ ꯂꯨꯄꯥꯗꯣ ꯄꯤꯎꯗꯅ ꯑꯗꯨꯗꯤ ꯄꯤꯅꯤꯡꯉꯣꯏꯅꯦ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯕ ꯃꯔꯨꯁꯤꯕꯨ ꯄꯤꯔꯒ ꯀꯥꯟꯅꯗꯦ ꯃꯁꯤ ꯂꯪꯗꯨꯝ ꯂꯪꯊꯣꯛꯈꯤꯒꯦ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯁꯤꯕꯨ ꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯊꯕꯛ ꯍꯦꯛ ꯃꯥꯜꯂꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯑꯣꯟꯊꯣꯛꯅ ꯀꯣꯊꯣꯟ ꯆꯥꯈꯤꯗ꯭ꯔꯦ ꯁꯤꯒꯕꯨ ꯃꯇꯝ ꯆꯥꯅ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯗꯣꯏꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯎꯍꯩꯅꯣꯕ ꯂꯪꯊꯣꯛꯈ꯭ꯔꯒꯦ
ꯊꯕꯛ ꯂꯩꯇꯗꯧꯅ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯇꯥ ꯆꯥꯔꯦ ꯏꯃꯥꯅ ꯄꯤꯔꯝꯕ ꯎꯍꯩꯒꯤ ꯃꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯔꯒꯦ ꯅꯤꯡꯊꯤꯅ ꯅꯣꯡꯃꯩ ꯀꯥꯏꯗꯅ ꯁꯦꯕꯥ ꯇꯧꯔꯒ ꯃꯍꯩ ꯄꯥꯟꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯍꯌꯦꯡ ꯏꯃꯥꯅ ꯍꯜꯂꯒꯅꯦ ꯌꯦꯡꯖꯔꯕꯗꯤ ꯍꯔꯥꯎꯅꯕꯒꯤ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯇꯧꯊꯣꯛꯑꯒ ꯍꯦꯛꯇ ꯎꯍꯩ ꯃꯔꯨꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯎꯍꯩ ꯃꯔꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯇꯧꯊꯣꯛꯇꯨꯅ ꯊꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯎꯍꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯎꯍꯩ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯡꯃꯒꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯣ ꯆꯥꯎꯔꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯐꯖꯔꯕ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯩ ꯄꯥꯟꯗꯨꯅ ꯇꯦꯛꯊꯅ ꯅꯤꯡꯊꯤꯅ ꯄꯥꯝꯕꯤ ꯑꯗꯣ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨ ꯂꯥꯏꯐꯝ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯣ ꯊꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯨ ꯑꯗꯣ ꯂꯪꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯗꯥꯏ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯀꯗꯥꯏꯗ ꯊꯥꯈ꯭ꯔꯕꯒꯦ ꯇꯣꯝꯕꯤ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯏꯃꯥꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩ ꯃꯔꯨꯗꯣ ꯅꯪꯗꯤ ꯀꯗꯥꯏꯗ ꯊꯥꯈ꯭ꯔꯦ ꯍꯥ ꯏꯃꯥꯗ ꯑꯃꯨꯛꯇꯪ ꯇꯝꯃꯨꯗꯅ ꯏꯃꯥ ꯁꯤꯔꯦꯗꯅ ꯑꯩꯗꯤ ꯎꯍꯩꯒꯤ ꯃꯔꯨꯗꯣ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯀꯗꯥꯏꯗꯅꯣ ꯂꯪꯊꯣꯛꯈ꯭ꯔꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯆꯦꯃꯅꯅꯦ ꯋꯥꯏ ꯁꯤꯠꯄꯗꯒ ꯈꯪꯗꯅ ꯁꯤꯠꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯊꯣꯛꯄꯅꯤꯗꯀꯣ ꯁꯤꯔꯦꯗꯅ ꯑꯩꯗꯤ ꯍꯣꯏꯗꯤ ꯆꯤꯟ ꯃꯆꯥ ꯃꯄꯥꯜꯂꯤꯗꯕꯨ ꯊꯤꯕ ꯖꯥꯕꯉꯩ ꯊꯤꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯣꯏ ꯅꯠꯇꯦ ꯑꯩꯅ ꯊꯥꯒꯦꯅ ꯇꯧꯔꯒ ꯀꯗꯥꯏꯗꯅꯣ ꯊꯝꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯖꯤꯜꯂꯒ ꯍꯦꯛꯇ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯔꯤꯁꯨ ꯈꯪꯗꯣꯏ ꯅꯠꯇꯦꯕ ꯑꯁ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯆꯤꯟꯁꯦ ꯍꯦꯛꯇ ꯊꯤꯔꯒꯦ ꯍꯤꯡꯅꯕꯒꯤꯅꯦ ꯄꯪꯈꯨꯝꯗ ꯈꯨꯝꯃꯒ ꯂꯣꯏꯔꯦ ꯆꯤꯟ ꯃꯆꯥ ꯃꯄꯥꯜꯂꯤꯗꯕꯨ ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯉꯣꯟꯗꯅꯤꯅꯦ ꯇꯣꯝꯕꯤ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯎꯍꯩꯒꯤ ꯃꯔꯨꯗꯣ ꯑꯩꯅ ꯊꯥꯒꯦꯅꯅꯦ ꯈꯪꯕ꯭ꯔꯥ ꯊꯥꯡꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩꯗꯅꯦ ꯑꯩꯅꯅꯦ ꯆꯪꯉꯛꯄꯗ ꯃꯔꯨ ꯑꯗꯣ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤ ꯈꯪꯗꯦ ꯎꯆꯦꯛꯅꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦꯃꯅ ꯋꯥꯏ ꯁꯤꯠꯄꯗꯒ ꯈꯪꯗꯅ ꯁꯤꯠꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯕꯅꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯏꯃꯥ ꯑꯗꯨꯒꯗꯤꯅꯦ ꯑꯩ ꯎꯍꯩ ꯃꯔꯨꯗꯣ ꯊꯥꯗ꯭ꯔꯦ ꯏꯃꯥ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯥꯒꯦꯅ ꯍꯣꯠꯅꯕꯅꯤꯕ ꯏꯃꯥ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯨꯒ ꯃꯧ ꯑꯍꯟ ꯏꯕꯦꯝꯍꯟ ꯅꯪꯗꯤ ꯏꯃꯥꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨ ꯑꯗꯣ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯁꯨ ꯃꯔꯨꯗꯣ ꯈꯪꯗꯦꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯏꯃꯥꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯅꯦ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯊꯥꯔꯦ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯦ ꯊꯥꯖꯗ꯭ꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤ ꯏꯃꯥ ꯌꯦꯡꯉꯨꯗꯨ ꯏꯃꯥꯅ ꯄꯤꯔꯝꯂꯤꯕ ꯎꯍꯩꯒꯤ ꯃꯔꯨꯗꯨꯗꯤ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯇ ꯐꯖꯅ ꯀꯣꯝꯂꯥꯁꯦ ꯇꯦꯛꯊꯅ ꯄꯥꯜꯂꯤꯕꯅꯣ ꯌꯦꯡꯉꯨ ꯏꯃꯥ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯑꯩꯅ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯝꯕꯁꯤ ꯎꯕꯗ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗꯀꯣ ꯏꯃꯥꯅꯅꯦ ꯆꯥꯡꯌꯦꯡ ꯑꯁꯤ ꯂꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯏꯆꯥꯅꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯏꯆꯥꯗꯤ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ ꯐꯔꯦ ꯏꯆꯥꯅꯅꯦ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯁꯦ ꯅꯤꯡꯊꯤꯅ ꯌꯣꯛꯇꯨꯅꯅꯦ ꯉꯁꯤꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯍꯩ ꯌꯥꯜꯂꯦ ꯂꯥꯎ ꯀꯣꯝꯂꯥ ꯄꯥꯝꯕꯤꯗꯣ ꯀꯣꯝꯂꯥ ꯈꯔ ꯍꯦꯛꯑꯒ ꯂꯥꯏꯗ ꯀꯠꯅꯕꯒꯤꯅꯦ ꯄꯨꯔꯛꯂꯣ ꯏꯆꯥꯁꯤꯗꯤ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩꯁꯤꯡꯕꯤꯁꯤ ꯏꯪꯈꯣꯜꯗꯒ ꯊꯥꯔꯗꯅ ꯑꯗꯣ ꯊꯣꯛꯅꯁꯨ ꯐꯖꯅ ꯄꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯁꯨꯅꯦ ꯀꯣꯛ ꯍꯦꯛ ꯏꯪꯈꯣꯜꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯥꯔꯝꯒꯗꯕꯅꯤ ꯏꯁꯤꯡ ꯆꯥꯏꯒꯦꯔꯥ ꯆꯥꯏꯔꯣꯏꯒꯦꯔꯥ ꯄꯥꯟꯒꯅꯤꯗꯅ ꯑꯁ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯒꯤ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯂꯨꯄꯥ ꯆꯥꯝ ꯄꯤꯒꯦ ꯆꯥꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯤꯛ ꯊꯟꯅ ꯊꯟꯕ ꯌꯥꯕ ꯄꯣꯠꯆꯩ ꯑꯗꯣ ꯂꯩꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯀꯅꯥꯅ ꯂꯧꯁꯤꯡ ꯍꯦꯟꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯈꯪꯒꯦꯅ ꯇꯧꯕꯅꯤ
ꯐꯔꯦ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗꯅꯦ ꯂꯨꯄꯥ ꯆꯥꯝꯃ ꯁꯤꯟꯅꯒꯅꯤ ꯂꯨꯄꯥ ꯆꯥꯝꯃꯁꯤꯅ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯑꯗꯣ ꯂꯩꯔꯒ ꯅꯈꯣꯏꯒꯤ ꯔꯨꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯄꯤꯛꯊꯟꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤꯀꯣ ꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯔꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯦꯗꯅꯀꯣ ꯆꯠꯂꯣ ꯉꯜꯂꯤꯉꯩꯗ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒ ꯂꯨꯄꯥ ꯆꯥꯝꯃ ꯆꯠꯄꯤ ꯑꯃꯃꯝꯈꯛ ꯁꯤꯟꯅꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯅ ꯉꯝꯖꯈ꯭ꯔꯕꯁꯨ ꯑꯅꯤꯁꯨꯕꯒꯤ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡꯁꯤꯡꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯂꯨꯄꯥ ꯆꯥꯝꯃꯁꯤꯅ ꯍꯦꯛꯇ ꯔꯨꯝ ꯊꯟꯕ ꯌꯥꯕ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯁꯤꯗꯤ ꯑꯩꯅ ꯉꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯍꯥꯟꯕꯒꯤꯗꯨꯕꯨꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯅꯤꯁꯨꯕꯒꯤꯁꯤ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡꯅꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩꯃꯨꯛ ꯂꯧꯁꯤꯡ ꯂꯩꯕ ꯂꯩꯄꯣꯠꯇꯦ ꯑꯗꯨꯅꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯎꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯏꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯗꯣ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯑꯗꯣ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯗ ꯀꯅꯥꯅ ꯂꯧꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯇꯣꯝꯕꯤ ꯅꯪꯁꯨꯅꯦ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯂꯩꯒꯗꯕꯗꯣ ꯂꯩꯔꯣ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯨꯏꯔꯅꯤ ꯑꯩ ꯁꯣꯝꯗꯒꯤ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯁꯤꯗꯒꯤ ꯍꯦꯛꯇ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯦꯃꯟ ꯑꯗꯣ ꯄꯣꯠꯆꯩ ꯑꯗꯣ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯍꯩꯁꯤꯡꯕꯤꯁꯤ ꯌꯥꯝꯅ ꯈꯪꯕꯒꯤ ꯇꯥꯏꯞꯇ ꯀꯥꯟꯅꯗꯦ ꯂꯨꯄꯥ ꯆꯥꯝꯃ ꯑꯁꯤꯅꯅꯦ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯂꯩꯒꯗꯧꯔꯤꯁꯤꯕꯣ ꯄꯩꯁꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯔꯕꯗꯤꯅꯦ ꯂꯩꯕ ꯌꯥꯕ ꯂꯨꯄꯥ ꯆꯥꯝꯃꯁꯤꯅꯕꯨ ꯀꯔꯤꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯝꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯅꯣ ꯊꯕꯛꯁꯦ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯨ ꯇꯣꯝꯕꯤ ꯈꯜꯂꯨ ꯉꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗꯗꯤ ꯃꯁꯤꯒꯒꯤ ꯌꯣꯜꯂꯤꯕ ꯆꯔꯨ ꯑꯀꯪꯕꯁꯦ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯔꯨꯝꯗꯨꯒ ꯀꯣꯏ ꯆꯥꯏꯅ ꯁꯟꯗꯣꯛꯑꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯨꯝꯁꯨ ꯄꯤꯛ ꯊꯜꯂꯦꯗꯅꯀꯣ ꯂꯨꯄꯥ ꯆꯥꯝꯃꯅꯕꯨ ꯀꯔꯤ ꯐꯪꯒꯅꯤ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯂꯤꯛꯄꯤꯁꯦ ꯄꯤꯔꯕꯗꯤ 1,000 ꯍꯦꯛ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯦ ꯄꯤꯛꯑꯦ ꯊꯟꯒꯗꯕ ꯀꯥꯟꯅꯗꯦ ꯆꯔꯨꯁꯦ ꯂꯩꯈ꯭ꯔꯒꯦ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯆꯔꯨ ꯑꯀꯪꯕꯁꯦ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯔꯨꯝꯗ ꯍꯦꯛꯇ ꯁꯟꯗꯣꯛꯑꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯇꯣꯝꯕꯤ ꯂꯩꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯟꯅꯕꯒꯤ ꯇꯧꯔꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯁꯦ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯄꯣꯠꯆꯩ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯈꯤꯕꯗꯣ ꯀꯔꯤ ꯂꯩꯔꯛꯑꯒꯦꯅꯤꯍꯦ ꯑꯩꯅ ꯍꯥꯏꯗꯧꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯩꯔꯛꯂꯕ꯭ꯔꯣ ꯀꯗꯥꯏ ꯏꯃꯥꯗ ꯑꯃꯇꯪ ꯌꯦꯡꯍꯜꯂꯨꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅꯅꯦ ꯄꯤꯔꯝꯂꯤꯕ ꯂꯨꯄꯥ ꯆꯥꯝꯃꯗꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯣꯠꯆꯩ ꯂꯩꯔꯛꯇꯨꯅ ꯑꯩꯒꯤ ꯔꯨꯝꯗꯅꯦ ꯂꯣꯏꯅ ꯁꯟꯗꯣꯛꯅ ꯊꯝꯃꯝꯃꯤ ꯏꯃꯥ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯡꯉꯨꯔꯁꯤ ꯏꯃꯥ ꯏꯆꯦꯃꯟꯒꯤꯗꯣ ꯀꯣꯟꯅ ꯌꯦꯡꯉꯣ ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯩꯅ ꯉꯝꯒꯗꯕ ꯂꯩꯔꯁꯤꯕꯨ ꯂꯥꯛꯑꯣꯅꯦ ꯏꯃꯥ ꯌꯦꯡꯉꯨꯔꯁꯤ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡꯁꯤꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯇꯣꯝꯕꯤꯒꯤꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯎꯔꯣ ꯇꯣꯝꯕꯤꯅ ꯀꯔꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤꯗꯣ ꯀꯣꯟꯅ ꯌꯦꯡꯉꯣ ꯇꯣꯝꯕꯤꯒꯤꯗꯣ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯅꯪꯅ ꯀꯔꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯉꯒꯅꯦ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯆꯔꯨ ꯑꯀꯪꯕ ꯃꯌꯥꯝꯁꯦ ꯂꯩꯔꯒ ꯔꯨꯝꯁꯤꯒ ꯀꯣꯏ ꯆꯥꯏꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯇꯧꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯦꯅꯤꯍꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ ꯂꯨꯄꯥ ꯆꯥꯝꯃꯗꯨꯅ ꯑꯩꯅ ꯀꯔꯤꯅꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯆꯩ ꯑꯃ ꯂꯩꯔꯛꯑꯒ ꯔꯨꯝꯗꯣ ꯁꯦꯝ ꯁꯥꯗꯨꯅ ꯅꯤꯡꯊꯤꯅ ꯐꯖꯍꯜꯂꯨ ꯍꯥꯏꯔꯒ ꯃꯥꯗꯤ ꯆꯔꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯨꯅ ꯁꯟꯗꯣꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯩꯒꯤ ꯂꯧꯁꯤꯡꯁꯤ ꯂꯩꯇ꯭ꯔꯣ ꯑꯩꯅꯅꯦ ꯆꯔꯨ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯁꯟꯗꯣꯛꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯍꯥꯏꯗꯧꯗꯧꯅ ꯔꯨꯝ ꯑꯁꯦ ꯂꯣꯏꯅ ꯄꯤꯛꯊꯜꯂꯦꯗꯅꯀꯣ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯇꯦꯂꯦꯟꯁꯦ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯣ ꯏꯃꯥ ꯂꯩꯈ꯭ꯔꯦꯗꯀꯣ ꯏꯆꯥꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯔꯨ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯑꯒ ꯔꯨꯝꯁꯤꯒ ꯂꯣꯏꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤꯁꯤꯕꯨ ꯇꯣꯝꯕ ꯎꯔꯕꯗꯤꯅꯦ ꯉꯥꯡꯕꯅ ꯂꯣꯏꯔꯅꯤ ꯄ꯭ꯔꯕꯞ ꯁꯤꯠꯆꯜꯂꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯆꯥꯝꯃꯗꯨꯅ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯑꯃ ꯂꯩꯔꯒ ꯔꯨꯝ ꯑꯗꯣ ꯁꯦꯝꯖꯜꯂꯨ ꯁꯥꯖꯜꯂꯨ ꯐꯖꯍꯜꯂꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯆꯔꯨ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯀꯣꯏꯆꯥꯏ ꯆꯥꯏꯔꯗꯅ ꯑꯁꯤꯕꯨ ꯀꯩ ꯐꯖꯔꯤꯒꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯄ꯭ꯔꯞ ꯈꯨꯝꯖꯜꯂꯨ ꯇꯣꯝꯕ ꯂꯥꯛꯑꯗꯤꯅꯦ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ ꯀꯩ ꯍꯅꯨꯕꯤꯅꯣ ꯁꯤꯕꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯇꯧꯖꯔꯒ ꯍꯣꯠꯅꯔꯒ ꯀꯔꯤꯝꯇꯒ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦꯕ ꯑꯩꯕꯨ ꯉꯝꯃꯤꯕ꯭ꯔꯥ ꯉꯝꯗꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯋꯥꯇꯥ ꯑꯁꯤꯕꯨ ꯑꯁ ꯈꯪꯗꯦꯗ ꯀꯥꯟꯅꯗꯦ ꯏꯆꯦꯃꯟꯅꯅꯦ ꯀꯔꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯥꯟꯅꯗꯦ ꯄ꯭ꯔꯞ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯗꯣ ꯃꯆꯦꯃꯟ ꯑꯗꯨꯅ ꯀꯔꯤ ꯂꯩꯔꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯃꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ
imana ingonda piba paisa ado aina ne thau ne lasinga adudagi masigi gothi masa sima leire aduga yengu ima room ase pungan ngale imana lupa samna karino leirakna imung manung se phajahlu haibado aina ne thaumoi mangal asina yum ase pungan ngalale ima ado ima gi sanging asida aise mai paklabro ima sidi thaumoi mangal asina room ase pungan hengale yengbiuni ima isagi ne lawsingbu imana thagatli aoibani aina nangonda sinari balupa sam aduna isade matik chana leirakuna ngasidi sanging ado mai pakledana aoibani isadi thabak phabata natana lawsing su yamna saubi oiramle aidi nahan makai khangdedana isana sanging asidadi mai pakle tombiya imana sanging ase lobigi maramdi ate kari sunati nangana seman nakhoi anigi marakta leiba khetnabado taaki haina tawbani imadi mi khwaidawna ngang sakna tawbasu hainadi gyan taw nangna mau amo oibagi thabak imta sudaba makai tumduna leiraga nasemana imung manungi thabai khang punamak suri base tawhaidabani ko nasagi tawpham thokpa thabak nongmagi kaidana sunabigi honagadabani nangonda thabak mayam ama su haibanati nasemana tawriduga nangsu yawsinduna nakhoi ani punna yum asida thabak to suminaduna harauta yamna leinabagi honagadabani imana ngangi base munna taw nangsu nongmati tongan tongana sarakadoribani yum amamam punarakadoribani haujitagi nangna adumna tumduna leirabadi aduni hainabi aduna nangna karamna yum ado pugadoribano gyan taw imana hairibase nangi phanabagi damaktani sangeng siga mai pakpa paktabadudi karisunati adubu nangna gyan tarakpado aduni imana pamlibase na oidaba kaya ama sinarbado imam adu pamdeko ima aoibani ayamna lankhre aina mau amo oibagi tawpham thokpa tawdaduna thabakdagi leithok tuna isemana surkharga aina nungaina leini khaluba ai mukpangba leiramdre imagi sanging asna ngasidi ai mit pangle ima ai amuk hanna tawroi hayengdagi nganna hogatuna mau amo oibagi tawpham thokpado tawrani ima ai bumuta ngakpiu ima ai yamna lankhre matungna amuk hanna tawro ima tombiase puksel phattabanate ima ma bumuta ngakpiu akhoi miyam leibaduga kethok bani na aina haribaduni nongmadi masu soidana gyan tarakani haujiti yengudu masin thokna hayengdagi thabak surani hairise urubra ima aina haiduni nongmadi soidana bhap tarakani edana mabune amutang matam khara pibiu ima ngakpiu haibani ma hoide karigi ngaoidabano mana karamba nangna karamba masu egi sani mana asumba lambida lakpaduni aina pamlibasi oidaba sinthibana yumpham oiraga yum puba yagadaba nateko tombi gyan taw punsi haibase yamna lubani imung manung puba haibase turengi lengoidagi hena kuppi hairibani nangna gyan tarakpaduni imana pamlibase ngasi imana hairibu waphamase sidri phawba kawganu imung manung maratapna panba pandaba haibase yumgi mauda leirabani ko nasagi na thau nasana sugadabani mina suraga harauna leini khalibadumuk pangba leitrabani ko phare isasu ngasidagidi puksel phabi yumgi mawama oiba ngamnabagi honarasi ko adugatani yummase nongaina ingna sikna maratapna pangadoribase hayengwai aina sikrabasu nakhoi anina yum asida asumna ingna nungaina santi leina leiba ngamnabagi honagadabani ko salo nasana sagi na thodo punna nasinanaw tanadana karino tawsi haibado thabak to losinabagi tawro asumna sabitri aduna magi mamongnupi ani adubu sangeng lawduna hairiba mamongnupi atombi ado asumbalamida purakhirami wari asidagi aikhoina khangba ngamle madudi matam suppada apikpa potpu yamna laina tarai na loba sumde aduga honaba kanba amadi khangba kanbatana mamai thangda afaba oi haibase wari asidagi aikhoina khangba ngamle asumna telaba cartoon gi nungairaba lawsingi amadi imung manungi oiba wari kaya ama puduna laksegi yengbiriba khwai khibik me amna sanariba cartoon gi oiba wari asida soikiba kaya yaurabasu ngakpigani haina khalli aduga anauba lakadoriba nungairaba cartoon gi wari gi damakta yengbinabagi damakta channel asibu subscribe tawbiramu aikhoi miyam punna amuk anauba cartoon wari gi damakta mayam punna amuk ngaiminarasi